Leingakki thabak loubada loan masing henna khangba meeoi da khudongchaba henna pigani mahei-loushing yaodana arang-arakta taobagi wakhallon thadoksi aikoi mashal gi marakta lairiba mari henna chechinaba loan amadi mayek sengba puwari sing ngasi gi mirol da takpi tambiba mathau tai haina chief minister in Birena fongdokre wafam asi thani shupna jothagada balam da masiki tongan ba furuf ki loan tade takpi tambiba gi training program hodokpa gi tharumda saruk gyaduna fongdokibane Leingakki Directorate of Language Planning and Implementation is senduna Palace Compound Lepa MSFDS ki hold ngasi pangtok ki patharamduda Leingakki Education Minister Thaunawjum Basanta Kumar Yaung Education Department ki maroi bo thaupo basing Oja Singh training program asi ki trainer sing amadi mahei-loushing su sarukya ki thani chupna chathagada balon takpi tambiba ki training program asita mahei-loushing yaung na punna mioi chani ga marifu na sarukya gadawri makhata na chief minister na fongdok kibada apam ba amadi magi thokpa tawbana apun bagi saktam sagat pakhak oithokloi apun ba lebak ama khunai ma sagat pada aikoi mashal gi marakta wakhallon pinaba ngamnabagi damak loan tamba khangba haibasi tangai fadabane aikoi amana amagi loan tamshinduna khangjin haijinbada isagi saktam identity amadi ningkha tamba thoina mangbagi wafam leite tangdu leita ba amadi mapung fa ba chakot khongthang purakna bahona bada aikoi mashal pau fauna daba khakyaroi maruina tongan ba furup sing na khunda ba state asigi apun ba saktam sagat pada leiri ba tongan ba furup sing gi loan amadi mayek sengba puwari ngasigi mirol da takpi tambi ba mathau tai mapung faba khunai ma gidamak aikoi mahei-loushing tansinsi western world gi safuna pirakpa ithak irang da tauduna laithok loisi tongan ba furup ki loan masing hena khangba meeoi singda Leingakki thabak lauba matamda khudongchaba hena pigani haiba wafam sing thamke unity se aikoi apunba gi oiba potse kari haina ri juju khangre do aduna mindset da dum akoi si doubt dum leina mindset masi punamaksi samannabani silagadi loan loi khangminaragadi loina wari sanarni loina interact tawnarni afabasu phatabasu harabasu nungaibasu loina interact tawnaragadi aikoi gi dum asoibu punna chatminarga sumthokminai dana aduna yam nungai government na pijeriba idea simoi khangbidraba jala adai kofjikti basanta honorable minister tamu mi leme hadine saniga drama thoi waiting list like hai next adai pulap tam khun ma kari kai na hai ne du asagi resource person kari gi shortage kari ge lei buduna handa ge han basi pilot project ina lai bo ji tawdur si punna meeoi 280 gumbas sima khaga thaje bio hayeng aikoi na government gi job sing da government gi job interview sing da language yamna khangba da koi priority pirpe marugen